अहानबदा मरुओइबा पाउ पुंगनी फुनिपानी मनुंगदा महाइरोई अनिगे असिबा हक्सांग सिनद्रबा अमदी मियाटपसिंग फादुन अकनबा थबक लौखट्रबदी मियामगी लुप सिंगलोइना अकनबा खोंजंग संगसिलगनी हाइना JSC against the brutal killing of 2 students फिजम हेमांजित अमदी लुवांगबी लिंथोइंगबी हिजम बाइको के मिलिटेंट्स ना फोंगदोक्रे पालिबलेंगक असिगी करी अरोनबा लेबदगी असुक यामना सोलिबनो हाइना रिसर्च स्कॉलर्स फोरम DM यूनिवर्सिटी ना हंगलकले महाइरोई अनि हाटपदा चेनबा टेररिस्ट सिंग अथोबा मतमदा फाउ असिबा हक्सांग सिंग इमुंग मनुदा सिनौ हाइना पाक सना वकन मिफम चथक्रे नॉर्थ ईस्ट विंडोना संदोक्सरिबा निमिदांगी पाउ मियंग ताबरिबा सिंगबु चन माइबमना खुरमजरी हौजिक पाउ संदोना पिजरी हौकिबा जुलाई 6 तगी मफम खंगदना लेरकिबा चही नौरिबा महाइरोई अनि फिजम हेमांजित अमसुंग हिजम लिंथोइंगबी अनिगे असिबा हक्चांग इमुंग मनुदा सिनाबा अमदी मिहाट असिदा चेनरिबा मियोइसिंग पुंगनी फुनिपांगी मनुदा फादुना मतिक चाबा एक्शन लौबा हाइना चीफ मिनिस्टर गा यानाकिबा वाफम ngarang thanakiba matam loiraba fawda thabakta onthoroktabagi mayukta joint action committee against the brutal killing of 2 students फिजम हेमांजित अमदी लुवांग बिलिन थोइंगा बी हिजम बाइको के मिलिटेंट्स ना अकनबा खोंजंग संगसिलगनी हाइना JSC के कन्वेनर लाइखुराम कांटना हाइक्रे ngasi मणिपुर प्रेस क्लब ता पांगथोकिबा पाउगी मिफम अमदा वाफम असे फोंगदोकलदुना कांटना हाइ मतम कुइना थीवा खंगदना लेरखरबा महाइरोई अनिगे लंगला लंगजिल मणिपुर लेंगाना अथुबा मतमदा पुथोगदबनी महाइरोई हाटपदा चेनबा मियोय सिंग पुंगनी फुनिपानी मनुंगदा फादुना मियाम खंग अकनबा एक्शन लखतगदबनी असिबा हक्सांग इमुंग मनुंगदा नुमित निनिगी मनुंगदा सिनादुना मखोइगी मथौ मंगम पांगथोकनबा लेंगाकना सिंबीबा हाइबा वाफम मणिपुर के चीफ मिनिस्टर दा खंगनकिबा मतुंग इना ngarang pung ni funipangi matam loikraba fawda लेंगाकना करिगुंबा थबक अमता पाइखलक्तबा असिगे मायुक्ता अकनबा खोंजंग कया चंगसिनबा सेम साबा लोइरे हाइनसो कांतना फोंगदोकी पुंगनी फुनिपांगी मनुंगा अखोई मियामदा खंगनबियु अमसुंग अखोई JSC माइकैदा इमुंग मनुंगी मियोसिंदा खंगनबियु हाइदना अखोइना खंजकिबा ओरलसिंग अदु पुंगनी फुनिपांगी अदुगुंबा तांकपतु लोइखिबा मतुंग फावदसु ऑनरेबल चीफ मिनिस्टर ना हाइरिबा थोदोक असि चेनरिबा मिहाट पमसुंग मदुगि तोंगान तोंगान बलंगान से अमा फाव अखोइदा मागी चपचाबा रेस्पॉन्सिबिलिटी पिबिरक्तबदगी अखोइ ngasi अदुम बलेबाक मियामदा लाइबा मतुंगदा तोंगान तोंगान बा वकल नुंगाइतबदि थोदोक सुंजिना मरम ओइरकांदा एबाक थोन नो थोदोक क्या थोरक मतमदा करिगुंबा तोंगान तोंगान बा प्रोग्रेस क्या लाख मतमदा अखोइ एबाक मियाम अमदि मणिपुरदा लेरिबा सोशल ऑर्गेनाइजेशन सिंग अमसुंग अखोइगी माइरापाइबी लेकै क्लब माइरापाइबी सिंग अरुगलोइना साफ्रा स्टूडेंट यूनियन की ऑर्गेनाइजेशन सिंग दा पुसमनरकांदा अखोइसी एबाक कोइबा तोंगान तोंगान बा प्रोग्रेस क्या संगनबगी अमसुसी को सेम साबा लोजरे मिफम अदुगा मरी लेनना JSC असगी को कन्वेनर ngasapam bimolana फोंगदोरकपदा थीवा खंगदना लेरकिबा महाइरोई अनिगे मोबाइल फोन ट्रेस तौबदा लमदान खुंदा कुकी मचा अमना सिजनरे खंगलबा फावदा मणिपुर लेंगाना करिगुंबा अमता तौबा ngamdana लेखि मफम अदुदा सिक्योरिटी फोर्सिंग थाजनदुना मरी मखोंग थिगत पिनबा हाइजरबा मतमदा इरांग कन्मा मफमनि इरांग लोरबा मतुंगदा थीगे हाइना स्टेट फोर्सिंग ना फोंगदोरकी हाइके लोइनना केस असि CVI दा सिनाबिनबा मणिपुर के चीफ मिनिस्टर दा JSC की मिहुत सिंह ना हाइजरबा अमदा केस CVI दा अगस्त 19 दा सिनाक्रे हाइना फोंगदोरकी अगस्त 19 दगी सेप्टेम्बर 18 फावगी मनुंग असिदा CVI ना करिगुंबा हिरम असिगी मतंगदा इंक्वायरी मतिक चाना चथकी हाबगी करिगुंबा अमता खंगबा ngamkhide मणिपुर लेंगाना ngasi फाबा महाइरोई अनि असिगे लंगला लंसिन पुथोकपा ngamdaba amadi मियाटपा सिंग फाकटपा ngamdaba asina makha tana मियाटपा सिंग पुथोकट्रिबा फाबा अकनबा खोंजंग क्या मणिपुर दा लेरिबा स्टूडेंट कम्युनिटी सिविल सोसाइटीज क्लब मैरापाइबी पुमना मका खुसम नदुना चंगसिलगनी हाइनसो फोंगदो Okay. अदुबो वाखलोनदि फावरेबा अदुबो हाइबा जगादसु कुकीगी जगानी अखोइ संगम ngamde इराम तब फमने हाइबदसु इसे पोस्टना हाबिरपदगी संगम ngamदरमाने अखोइ दुम लैरेबा अदुबो अखोइना इसे पोस्टना ngamदर थबतो CBI दा सिनाबिरो हाइ कादा अगस्त के 20 CBI दा सिनारा मतुंदा अखोइना क्लेम तबसे
Paliba lengak asiki kari aronba leibadagi asuk yamna solibano haina Research Scholars Forum Dhanamanduri University ki secretary na khutiyek piduna thadorpa cherol amana hairi handak social media da viral oirakiba mahiroi anigi yamna tamthina miyoibagi minungsi machet amata yaudana hatkibagi photo urubada pena draba miyamna hongnaruba tawduna mihat asigi achumba while puthokpiyo haiduna sangsinkiba khongjang singda mahiroi singbu yeknaba miyoina fawa chatloidaba lichat sing Central Force amadi State Force singna chathakiba asmak lamdam asigi miyamda kari nungaitaba leibagino amadi lamdam asida ching amadi tamgi marakta manadaba lo leirabra haibasi miyamda khangadabani hari cherol asina makha taraduna hai center amadi state anida paliba lengak asina kanagumba kharana lengak asigi kari aronba puthorakani kibadagi asuk yamna sonna panba kari sutoba ngamdaba amagum leiriba amadi tampaki miyamda chathariba thawong sing asima kanagumba furuf amagi penaba thawoina tawrabra hanglakle mamang thakta thokiba viral video amada chenaba sing adude khudakta faduna cherak piki aduga mairoi anigi mihata chenaba sing asidi hauzik fawa fadriba kari maram leibadagino miyamda lengak asina sengdorakadabani hari lamdam asida chanabi ama oina miyamgi thamoi sokpa thaudok sing khara tholakpada leithokpa yanaba case CVI da sinakre haraga loshinaba honariba simak yamda laibak thibani CVI da sinakiba case singi achumba langla lazil putoktuna miyam khangna cherak pikiba leirabra haina su cherol asina phongdorakle Manipur ki Governor Anusuya weekend ngasi Tidim Rota Imphal Airport lomdagi Imphal tamna lakpagi lambida 2024 NEET aspirants Mahiroi Singna lambi matai da leptuna We Want Justice We Want NRC down narco terrorist haina lauduna khongjang sangsinkre ngasi kaisampat leimazam lekai ki community hall da Mahiroi luf taruk lesanduna 2024 NEET aspirants Mahiroi Singapore na wakan mifam chathagi wakan mifam adu da saruk yakiba Mahiroi Sweetie na hai laikhidraba Hemanjit amadi lintoi ngambigi mihatpu yaning da Fongdoktuna Mairoi Singna Achumba Langla Lanzil Puthok Piyu Haina Khongjang Sangsinbada Security Force Singna Ka Henba Thawong Sathagiba Yaningde Magna Hai Mihat Aduda Chenaba Sing Ahakpa Cherak Piyu Haibasi Mahiroi Singi Apambani Lamdam Asida Thokliba Irang Sing Asina Maram Oiraga Education ki atmosphere da asuki matik sokhale Atopa Lamdadi Irang Tawrabasu School di Anumak Kanai Adubu Lamdam Asida di Irang Pu Tawradi School Sing Suti Thadogi Masina Mahiroi Singda Yamna Chaun Akaiba Piri Masigi Matakta Internet Amuk Hangdok amuk thingzen tawba asinasu mairoi singda yamna chaun akaiba pire thinge haragadi adum thingbikro hangdok pirak anu haike ngarang na handagi justice pam haina changthan ba mahiroi singda thogla iba haibadi hingsa yawa thawdo kaya si yaning da utpa amadi balai gi riba mahiroi ani mingoina pallabade hemanjit amadi linthoi ngambi ani gi achumba langla langjin puthok piduna mara leiba singbu dandi bibiyo haiba asineba aduga amana hujik thogle ba chanai na ba irang singjina education gi atmosphere se asoki mati affected oire haiba tare kitang khangdatre yam sathina oire atopa lamgai lan dawrasu lairik tambe khoi sidadi lan dawraga mahiroi singna boy ki apam khara tang phongdorok pada school thingjan ba sikari karamba wakhalo no haiba khoi su gyan ta jade mahiroi na irang haurai se kari gi no haiba su government na su loina mak khangba wa phang ngata ne duna mayam na chana ki ba lambi se khoi ju satta ba di yada ba ni na tek tek ti adum chale education ki line se adubu masina mapung phaba moira kani haiba de khoi thaja ba ngam de ba we demand we demand we demand root out root out down down narco terrorist down 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 go back go back we want we demand we demand we demand down 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 root out root out root out root out down 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 Mahiroi anibu minungsi yaudana hatkiba tamthiba thaudoki mayokta yaningdaba phongdoktuna ngasi khongampat khunaugi mahiroi sing yauna maira paibi singna wakanmi fam kre laningthau awang kobru community hall da pangtokpa wakanmi fam aduda mahiroi hatpa yaningde We Want Justice thaba play card kaya su sizinake wakanmi fam aduda saruk yarambi Namoizam Rina Roina Hai Mahiroi anibu minungsi leitana tamthina haliba asi tasena thamoi sokna nuaite Mahiroi anina mafam khangdana mangkiba numit adudagi makoi anigi location khangba ngamkhrabani adubu hauzik fawa chenaba mioi amada faba ngamdriba asi laibak thibani fi thongdaba viral video amagidi nuaitaba phongdoktuna Narendra Modi
मोदीना लेवाक पुंबा निखनखिबनी अदुबु माइरोय अनिबो तमथिना हाटपिबा असिददि करिगिदमक तुमिना लेसिलबनो हंके कोई कम्युनिटी हॉल से चथरीबा सिट इन प्रोटेस्ट असे करीगुम्बा अखोइना मणिपुर थोइबा इहौ हौबा खुदिंगी अखोइ मैरा पाइबिसिंगना अचौबा थौदांग लौदुना तलाई अदुगा ngarang nahan khanghoudana जुलाई की डेट 6 ता बांग्रबा छात्री अमगा छात्र अमगगी वायरल फोटो सिंग अदु उरुरा कांदा अखोइना नुंगाइतबा फावरकपदुदा खांगबा ngamdaduna अखोइना हाइरिबा इसिगी मिफम असि पांथोकचरे हाइरगा अखोइ मयामदा पेंदबसि फोंदोकचगेना तौबनी यामना नुंगाइते आंगांग अनि सेगी फोटो सि उरुबदा करम्बा मीना करम्बा मियोइबा कनाना नुंसीबा फावरिदगी येंगबिउ नुपी मचा अदुना येंगिबा मियेंग नुपा मचा अदुना तौरिबा सकफम असुक नुंसीबा सकफम अदुदा खुलाई थादुना हाटपा ngamiba सिगुम्बा फकिरबा कुकी मिलिटेंट सिंग अदुबु अखोइना थमोइ सोकना कंडेम तौई लांगोल लाइमनाइदसु मियाम थोलक्तुना माहिरोय अनिबु तमथिना हाटपा थवंगबु यानिंगदबा फोंदोक्तुना वकत मिफम फमके मिफम अदुदा मरिल पांदबा लेंगाक पामद्रे माहिरोयदा नोंमै कापा चेराक पियु लॉन्ग लिव मणिपुर AR अमदी RAF लौथुकु हाइना थाबा प्ले कार्ड कयासु सिजननाके वकत मिफम अदुदा सरुक यारंबी युमलेंबा मेमचन हाई लमदम असिदा था मंगा रोम चथरकलिबा इरांग असिदा लेंगाक असिना इरांग असि लोशिनबा ngamjibano misi mina asok apal kaya amadi mahiroy fawa tamthina haliba asida yengduna leiba ngamnibra lengak pariba asina VJP ticket tanabagi damaktadi Delhi da ngayak leitana chatli adubo hauzik oiriba irang asi loshinaba ngayak leitana taksinba ngamjiba asi karigino haina lengakta hanglakle मणिपुर से मे अहुमदगी थोलिबे इरांग से ngasi kanana thonbanu haiba taragadi akhoi mi ko mitopta waroba lejaroi akhoi gi ngasi paliba sarkar akhoi gi BJP sarkar na nabe mayak sengna angang apikpadagi na achobo loi khangaba ngaktani aduduna ngasi di misi mina khona mirau khona thalaba ngasi gi sangsa pithribi sida mafam kaida ju sumaina chu leiramdo malaktre aduna loina na ngasi BJP sarkar na isa singi mathakta open naiba je heman khare adu mama akhoi chu khangba ngamaktre aduduna ngasi मणिपुर सिदगी असाराफन मरुफुना मुथपियो अदो रेबेल एक्शन खुदक्ता हलनबिख्रो ममा अखोगी अपामबनी अदुगा लोइनाना हौजिक अखोगी दिल्ली दा चखिबा इसा कया ममा अखोइना माइ पांगना हलंगनबगी दमक्ता बोरसु पिरि लामना अदुगा ममा अखोइना सु खौरांग नंगाइरि माइ पांगना लाकपगी लंबिसिदा Mahiroy Hemanjit amasung Lintoy ngambi anigi mihatpu yaningdaba fongdoktuna ngasi ayu pung 10 taba matamda Zirivam gi Mahiroy Luf Mari MSF Desam KSA yauna stunduna ingtapna tappa khongsat ama Zirivam Higher Secondary School mamangdagi hauraga Zirivam Town Area foba chatkre chatkiba khongsat adugi matangda KSA District Council Zirivam gi General Secretary K Somorjit Nahai iramdam asigi tungi yumbiral oiriba Hizam Lintoy ngambi amadi Fizam Hemanjit Mahiroy anibu tamthina hatok pikrabasu ngasi foba Manipur amadi Central Government anina Jenaba Singh puthokpa ngamdriba asigi mayokta Manipurda leiriba Mahiroy Luf Singna mihat asigi langla langzil puthokpi haina Manipur amadi Central Government ta taksili ngasi foba Mahiroy ani asigi misi asiga mari lenina langla langzil puthokpa ngamdana leiriba asi athuba matamda puthokpi haina fongdoki थोकलिबा इहोबसिगी मतंगदा हेडक्वार्टर इम्फालदगी करिगुम्बा मखाताबा खोंजन चंचलक तारगदी जिरबामदा लेइबा माहिरोय मरी नकुसमनरगा मखाताबा खोंजन चंचलगिनि हागो ngasigi rally aduda we want justice kuki narco terrorist down Manipur gi security advisor khudakta singadabani mahiroy hatpada chedaba kuki narco terrorist khudakta fagadabani mahiroy singda sifai sigi ka henba thawong sathariba si khudakta lepkadabani haibana chingba placard sing paiki Matam sangna thiva khangdana leiraba Fizam Hemanjit amasung Hizam Lintoy ngambibu tamthina hatok pikibaga mari lenna ngarang numidang Nambol Bazar da mairagi rally ama chatkre Vistupur district gi manung chanba Bamjar Udlau Thangtek Gabo Waksting Bukrambam Sanjenbam amadi atei atopa khun kayadagi lakpa miyoi singna Nambol Sabal lekaidagi hauduna maira khongsat adu chatke khongsat aduda miyamna mahiroy hatpa yanide miyatpa sing athubada cherak piyu haiba kholau lauke khongsat aduda saruk yakiba miyoi singa police ka mungdarakpada police na tear gas amadi mock bomb na singba sizinaduna miyam adu tankaike
Kuki militant singna tamthina hatpi khraba mahairoi fizam hemanjit amasung hizam linthoi ngamigi misi yaninde haiduna September 23 mahairoi singna santi oina wakat khongsa chatpada rapid action force amadi army na chathakiba ka henma thawongbu coordinating committee on Manipur integrity kokomina akanma maongda yanindaba phongdorakli asigumba RAF ki ka henba rubber bullet tear gas cell smoke bomb amadi nongmai kapana maram oiraga mahairoi kaya asokapan nanghankiba asi India levaktagi maitei kanglopu muthatnaba thawrang oina Lowi Hari, Loinana RAF Amana Yathang Piba Matamda Season Nakiba Wahai, Apana Zati Nahi He, good speaker o Hyber Asimakso, social media Sinda viral Oikrabani, Amadi India Gumba Ninka Tambalevak Amada Asigumba Thong Satarapa Asimak, Yam Nang Ningai Oiba Amadi, Mioibagi Hakbu Kongoi Nabani, Haida Cherol Asina Pali, Loinana Atopa Isuda Nathaiduna Achumbabu Kupsin Naba Toriba, Jin Kuki narco terrorist Singi Lonam Kangduna, Mikup Nahum Singnalainaba Manipurgi Miam da Apel Tarakli. Mairoi ani hat kibaga mari ledena mihat paputhok u haiduna mairoi singna khongjang sangsin beda pelat gun season nakiba amadi asokaban nanghan kiba khudimak thigatuna Manipur lengak na cherak pigadabani haina Federation of Civil Society Organization Manipur na phongdorakli wafamasi Federation of Civil Society Organization Manipur na thadorpa cherol amada phongdokladuna hai mairoi linthoi ngambi amadi hemanjit bu mihat thina hat kiba thawongbu pendaba phongdokladuna miam namaru oina mairoi singna Miat adugi achumba while pangalu hajura sangsin kiba democratic oiba khongjangda paramilitary force rapid action force RAF amasung state police nam hairoi singda sanga da fuba dongna tamthina fuba yekna baga mayuk naba lanfamda chathaba manba thawongda mara lezadaba mahairoi sing aduda tear gas smoke bomb na chingba season nadun asokapan nanghanki Yaningde, Mahairoi Singda pellet gun season naba haibasi malemgi chana kanglon ba violet tawani nakan amaromda chingil lamdam singda logi wangmada khongjang sangsilakpa matamda smoke bomb fawa kaptana tawning bada tawhanbagi thawong yaningde makha taba Mahairoi Singabadi Manipurgi miyamna sangsilakpa democratic oiba khongjang singda henba for season naraklabadi miyamna penaraktabadagi pamdaba thodok thaklak loi hainingai leite haina socherol asida palle Mahairoi Fizam Hemanjit amasung hizam linthoi ngambi mihatpu yanidaba phongdoktuna ngasi Kaksing district tongan mafam singda miyamna sintha leptuna wakan mi fam kre apunba imaluf laimanai amasung Morning Star Club laimanai ne sintuna laimanai community hall da Mahairoi singamadi miyamna wakan mi fam kre wakan mi fam aduda saruk yakibi nupi amana phongdorakpada me ahumdagi hauduna satharakliba maitei singbu tumna muthalage manghalage habigi aronba lalong amaga loinina Kuki narco terrorist singna chatharakli balan asigi manung channa maralaizadraba Mahairoi anibu minungsi yaudan hatok pikiba ase mama oibi singna thamoi sokna yanide loinana mihat asida chenari ba khudingmak athuba matamda fagat piduna miyam khangna cherak pigadabani haki Kuki nupi anigi fi thongdaba viral video adugidi central amade state force singna araiba pangal season naduna chenaba singpung nifunipan gi manungda koiti thiraga maitei khulakda sanglaga fagatke aduga ngasi nupi macha ama yauna angang ani hatok pikhi basidadi karigi central amade state force singna thongna fudoktuna mara leiva sing fanana ba honadribano chin kuki illegal immigrant drug mafia singa kari aronba mari leinabagi no haina hanglaki Tampasna Girls Higher Secondary School 1996-97 12 beds Wachef Group na kuki terrorist singna mihatina hatpi khraba nozariba Mahairoi hizam linthoi ngambi amadi fizam hemanjit aniki mihat bu thamoi sokna nungaitaba phongdokpaga loinina imung manungi awabada su saruk yari harakli group asigi member Selabati tourism na thodok asina khoisang narba Mahairoi singna khongjang sangsinba matamda security force singna utkiba ka henba sajat pusu akanba maongda condemn tawbaga loinina athuba matamde mihat asida chenaba sing puthokchuna lamdam asida low lady haiba khangan biu haina su apple tarakle
Loinana group asigi member 𝐂𝐯𝐶𝐞𝐰𝐬 mapuroiba khumbongdagi 𝐂𝐯𝐶 Samarendra haukiba me taruta lan asiga mari lenena sangaithel mangkiduna ngasi fawa lalalazil amata khangdana lerakliba asibusu athubada khangan binaba mari lenaba singda taksilakli May 3rd 2023 dagi haurakhiba lan asigi matungina July 6 ta gi thiba khangaptana lerakhiba mahero ani hijam luwangbi linthoingambi amasung hijam hemanjit ki viral photo sing adu leikhidre haiba confirm tawre masi akoi yamna thamoi sekna nuaijade akoi 96-97 TG higher secondary batch ki class 12 ki kambuna minungsi yaudan hatu pihraba angang isa ani gi misi asi thamoi sekna nuaitaba phungdokchari luinana imung manungi awabadasu sarup yajari Manipurda haukiba May 3 hauzik fawa 𝐂𝐾𝐕𝐒 terrorist singna nongmai bomna singba kaya kapthorakpada asokapan nanglaba miyoi singda Coordinating Committee on Manipur Integrity 𝐂𝐲 Medical and Healthcare Unit na lisangsina agama mating pangduna lakli makha tarasu mating pangba ngamdaba miyamna GPay number 9862411800 asida agama mating pangbiu haina 𝐂𝐲 Medical Unit ki convener 𝐌𝐾𝐬 na miyamda appeal tarakli ngasi lamfel pata leiba United Committee Manipur UCM ki office sa pangthokiba paugi mifam amada wafam asi phongdokloduna 𝐌𝐾𝐬 na hai thogliba lan asida asokapan nangkraba miyoi singna laingbada khudong chanaba Manipur gi mafam kayada leiriba private amadi government hospital singda lemna laingnaba kanna honaduna lakli asokapan nanglaba miyoi singna so hospital singdagi discharge toraba matung ka henba khudong chadaba leirabadi makhata na laingnaba honabada angama mateng pangzagi haiki ngasi fawda lan asina asokapan thokhan khraba miyoi punna lising ani chamapan tarama thoirom tongan tongan ba hospital singda laingkre laingbada asoba thodang laukiba hospital sing adudi Regional Institute of Medical Sciences RIMS Jawaharlal Nehru Institute of Medical Sciences JANIMS Razmedicity City Hospital Little Clinic Kripadarshini Advanced Hospital Asian Hospital National Charitable Hospital Moirang Visnupur District Hospital Zevan Hospital Kakching amadi Thawal District Hospital ne makha maina captation tawada tongan tongan ba security forces ina tatharakpa aso open nangaba miyoi singa si punna huji pawda koida leijabasi tongan ba hospital singda treatment sathakraba huji pawda si 2900 aduga 11 huji paw akoida fangba report tuni to sigi marak sida huji si ka hena sokpa musung ka hena fibam sokpa patient mayam kaksu leiri sigi marak sida Manipur da leibiri ba tongan ba Chinbamda leibiri singshina mateng pangbirakpa tongan ba makoina pirakpa mateng duga loinana ekoi tongan ba Manipur da leiba healthcare unit tawriba singsiga 𝐂𝐲 kusam tang humdagi huji pawbasi koina sokapan singsigi na layengi thabak singsida koina care lorga laksagibane Mahairoi ani linthoingambi amadi hamanjitpu tamthin hatkibagi mayokta yaningdaba phongdokloduna ngarang numidang meitei pangal singi oiba maira rally ama hapta Kolapati dagi Chief Minister Banglotam na chatkre khongsat aduda saruk yariba sing adubu tankhainaba police na tear gas smoke bomb na chingba kapsilakpadagi miyoi kaya tear gas ki maikhuduna sor funbadagi wantharakduna hospitalized tawki hari Manipur leriba mata leriba china puna sentiment natna all world sidoba shocking oiba aduba emotional oiba sentiment me amdo each and every one krim pabom toi even cookie ki brother the cookie the sure pabom toi mi pon krim to to have ni ngasi akona the guy me am pi my shop hospital sida le sing asagi akoi akoi mi se chawrang akoi 1000 more than chawra pom akoi same bida sanction jage na taw jabani duga nuai ta pen da do honorable chief minister akoi hadi we want justice haiba nupi me ang slogan laujaba adagi haiba angang anisigi mehachi yaningde totally condemn tawi haibagi kholau dukaktani adu masida yamna kanna hena sarkar ne yam kanna me changi athu bomba tamda haiba akoi mehachi de chenari ba nitu khidmo yam justice pangangadami natragadi Manipur da peaceful pasom ngamoi Hauzik oiriba Manipur gi tangdu leitadaba fibam asida horibi awang leikai gi leisabi singna makoi gi thabal songbagi thamjaba paisa amadi ahenba paisa khaina duna moirang santong da leiba relief camp amadi
maikei da leiba khulngak pasing da hidak langtak chana thakna ba polam sing amadi awaba taraba sing da selgi mating pangki babu haurebi Northern Star Club wangoi gi Vice President 𝐻𝐸 Singh na thokpa cherol amana thagatpa amadi nungaiba phongdorakli asumna Manipur da leriba naha pumna makna piklabasu pikna lauriba thodang asi makha na lowina ba hairakpaga loinana mairoi hizam linthoinga bi amasung fizam hemanjit pu minung sileitana hatkiba thodokpu akanba maungda yaningda ba phongdopaga loinana asigumba thodok asi matungda amukhanna thogan bidana ba lenga ke puning chingsilakli Barak Manipur Friendship Association na mahairoi ani mioibagin Nungsiba amata yauduna tamthina hatok pikibagi mayokta thamoi sona condemn tawrakli Barak Manipur Friendship Association ki President Viswadip Gupta na thadrokpa cherol amada miat asida Chenaba Mioy Singh Serakpiu, Tawong Asi, Levak Asigi Mioy Singh na Taubanate, Lamdam Asida Lam Kopsin Naba Wakalonda Changlakpa illegal immigrants Singhi, Tawong ni Habdu Takle, Miat Asida Chenariba Mioy Singh Cherak Fanganing Bagi Mahairoi Singhi, Wakalon Adubu Gyantai, Mahairoi Singh na Tawong Adugi Matangda Kongzang Sangsin Bagi Right Sulay Adum Oinamak, Democracy na Piriba Right Adugi Manungda Chanaba, Hodasi Haina Fongdoki, Irang Amadi Mahairoi Singh Bul Laksin Nabani Hajuna Security Force Singh na Kahinba Tawong Satarakli Basi, Nungnang Irang laksinaba pellet gun life bullet na chingba anakpa range tagi season nariba asina security force na mob laksin bagi strategic technique adu watle haiba takpani haraduna central amadi state lengak na mara leiba sing athubada farnaba amadi compensation pinabasu fongdorakle Khongjong War Memorial Trust na chei khudingi langbal haisoi tambagi kuntrarak suba thoram ngasi Khongjong Turel da miam na hekal lekat tamduna pangthokre samna pangthokiba thoram aduda Khongjong War Memorial Trust ke chairman su oriba hanagi minister Morangtem Hamantana phongdokibada thoram asi Khongjong War Memorial Complex da chei khudingi leptana pangthokpani adubu Manipur lengana ayaba pirak tabadagi handagi thoram asidi trust asigi office complex fauduna cheliba Khongjong Turel da pangthokpani haiki magna hai hauzik matam sidi angam athau sing leivak ningba yamna watle macha manai na leivak ngaktuna leire leikidraba athau ba singna leivak ki damakta matwai fawa thadoki adubo hausiki luchingba singdi fam thadokpa ngamde handaki kukina chatarakli ba irang asida khun ngakpa nha sing leramdrabadi onthokpa fibam ama oiramgani maram aduna lengakpa singna micham miyamgi ihul khangna thabak tawdrabadi lusingba sing micham miyamgi cherak phangba soire roi haina phongdoki Hadak hikal ikat tamisina kudhal subani Manipur Sarkar ayaba piduna sahi kumapan chumna Khongjong War Memorial Complex asida khoi hikal ikat tamlak adu hadaki sahi da mukhoy permission pirakte maram adura khoi di pai pu da hikal ikat tamdaba yadabarina Khongjong gi tureni sida cheli base khoi Khongjong War Memorial Trust ki complex power cheli bani maram aduna asigumba afum sakoi kali bani khoi yam nungaite leiba sarkar sina nongha graba mari pak mazat ki damukta khawai tha graba ngasida hadak sahi da togi haibna Isang jinna sahi kumapan chumna permission piraga hikat lekat tamakpa asiguma phamasida hadak permission pirabase masiyama ngai man Chin Kuki Zo terrorist sing na mihat thina hatpi khraba mahairoi ani fizam hemanjit amasung hizam luwangbi linthoingambi chanugi mihat yanide mihat adugi achumba while fangalu haiduna ngasi Thobal district ki hairok talaiba fine society ki ima event singna maira sangda khongjang changsin kre wakan mi fam aduda saruk yakibi laisham Srivati Devi na hai mahairoi icha ani tamthina hatpa asi mama oibi sing yamna pende Athuba matamda mihatpa putokpiu natrabadi makhal makha kayagi akanba khongjang sangsinaba sem sari haina lenga ki puning chingshinki ngasigi wakan mifam aduda mahairoi hatpa yaningde mihatpa cherak pigadabani ekhoi santi pami long live Manipur haibana chingba kholaw kya su lauki Isa anibu aduki matik tamchina hatkiba mihat ase thamoi sona mama obi ekhoi ne yaningde Manipur Sarkar na masida tumina laithopi ganu ahakpa sairak pibiu karigumba masida sairak pi daba taragadi mama obi ekhoi tumina laithopa ngamoi makhan makha kayagi wakat mifam danatana andolon kaya haurakani akanba thabak thauram kaya chatharakani haibase Manipur Sarkar na khangbi gadabani Manipur da Houzik Leriba Chief Minister MLA Singh, Minister Singa Delhi da Camp Toduna Leriba Minister MLA Singh Yauna Athuba Matamda, Prime Minister Unanaba Honabiu, Madun Nataba Tarabadi, Manipur da Civil War Tholakpa Yai, Nupa Thopagi Thokpa,
नुपा थोकपियु नुपा थोकलोइदबा ओइरबदी फम कोलगा लेबगी मथौ तादे हाइना हानगी मणिपुर लेजिस्लेटिव असेंबली की स्पीकर अमदी खुंद्रापम एसी की कांग्रेस एमएलए थोकसोम लोकेश्वर हाइक्रे वाफम सिंगारांग बापुपरादा लेबा महाकी ऑफिशियल क्वार्टर दा एमपीसीसी की वर्किंग प्रेसिडेंट �KH लोइना पाउमी सिंग उनाबदा एमएलए लोकेश्वर फोंदोकिबनी सही नौरिबा माहिरोई अनिबु कुकी टेररिस्ट सिंगना ओड नैजुना तमथिना हातोक पिख्रबा अवाब नंगलिबा इमुंग मनुंग सिंगदा अवाब फोंदोकलोदना एमएलए लोकेश्वर हाई हौजिक फाबा माहिरोई अनिगी असिबा हक्सांग पुथोकपा ngamjiba asi बीजेपी लेंगाक asi सोले हाइबा ताकपनी इरांग हौरकपा निमित्ता कुकी नुपी अनिगी फी थोंगदबा वीडियो अमा वायरल चलखिबा मतम अदुददी इंडिया के प्राइम मिनिस्टर नरेंद्र मोदी ना पार्लियामेंट मिफमदा नुंगाइतबा फोंदोकी मालेमगी मियाम खंगन खरबा हौजिकना कुकी मिलिटेंट सिंगना मैटेगी माहिरोई अनि हातखिबा असिदना करिगुम्बा अमता हाइदना तुमिना लेसिलिबा असि लाइबक्थिबनी मणिपुर के चीफ मिनिस्टर मसामक यावना कुकी अनिगी वायरल चखिबा अदुदना वाकन मिफम फमदना खोंजंग संसिंखिबा अदुगा माहिरोई अनिबु बुदी करिगी नुंगाइतबा फोंदोक्ट्रिबनो हंकी छात्री अमसुंग छात्र जही सुद्रिबा जुलाई की तारीख 3 तगी मांगिबा हौजिकदा छांगना ममा पा छात्र नारोन सिंह अमदी ऑल सिविल सोसाइटी ऑर्गेनाइजेशन सिंगना मफम खिदले ताब फावदा तनबंग नंगिदबा हाइबसे हमनदई फैमिली द वारंगदबा दुगा छात्रगी कम्युनिटी द वारंगदबा अवाबा फमुचरी दुगा अइना मखोइनि ईश्वरी मफमदा इंगथुना अंति लेबो फंगबोरेशन आइना ईश्वरन फंदरी थंगजरी कुकी कम्युनिटी दगी थोखिबा वायरल वीडियो नेकेता जखिबा I mean to the Honorable Prime Minister na Parliament House yon dagi some second khada minute khada man all viral hungiba adu junta Honorable State Secretary Minister su mamong da condemn to wihiba duga praja section punam tagisu adu modo maitai community su chana dam na mado ayar hadana generally ba makoyu haba matamda imun chene bingda ai thadu ring family bunam lebam na hindren bonde Nauria Pakang Lakpa AC ki MLA Sagosem KV ki yumda masing yamlaba nupi sina ngarang Thomson Kray ngarang numidang pung taruk makairom tarapada AC adugi tungan mamafam singdagi lakiba nupi singna langtabal fura makongdagi MLA KV ki yum tamna sangsenki adubu MLA Masadi Delhi da laikibana mahaki mapuroibaga waristanaduna point manga yawba memorandum ama pisinki amadi wafam sing adu thabakta onthok naba taksenki memorandum pisin ba aduda malom awang leikai malom tulihal awang leikai maitram awang leikai kodom Maning Lekai, Mamang Lekai, Maya Lekai, Lamkai, Larenjam Awang, Chigong Lei Makong, Larenjam Maya Lekai, Makalekai, Saval Hyang Tang Maning, Mamang, Makalekai, Langtaval Fura Makong Amadi, Ningombamgi Merapai Singi Mute Singna Saruyaki, Memorandum Aduda, Palibadi, Mahirui Ani Hatpada Chenaba Mihatpa Sing, Pung Nifunipangi Manunda, Jerak Pigadabani, Security Force Signa Mahirui Singi Matagda, Kutaba Singda Exan Lokatpa, Sing Amadi Tampakta Lo Chaf Manana Chana Hanba, Numitara Mangani Manunda Kulai Pikalo Haidibasi, Chingi Han Lokat Piu Aduga Tampaki di Mama Oibi Singna Pikat Kani, Manipur Assam Rafas Lotokba Amadi, Kuki narco terrorist Singna Tampakta, Landaba Lefal Laba Matamdata, Mairapai Singsu Amata Tokloi, Hinasu Memorandum Aduda Palle. Have the Medanga, Nazarakanda, have the Medam later Tarabas in Kuisar, Nazarakan, Kodi Mati Haiba, Taboxinja, the Kona of the Ribanga City Memorandum, Taboxinja, Tabakta on Tukwa, or Ton, but the opinion of Pamjase, Aduna Yari Makai, Equina, Masina Simplai, Kodi Memorandum, Bisantina, the Kunisar, hidden Misna, Masina Simak Yamna, Bayan Zabas Hata, and Moxa, a two Bomatanda, I Kodi, whom have the 48 days, Nasi the Kina, 48 hours. Sigi Manusida, I Kodi, Ozipung Kelamaniko, Adu Hayengi, Hayenga, and Sika, Sigi Manusida, Kodi Medamnasu, Atopamaki Matapong similarities in the Tankapira Kanda, I did like Jesus minor, I didn't pay Jesus minor, Lapiram, have a Simasu, Mayam the Pogam Diva, Dumasu, Mayam Lapse, Dumasu. Maralaizadraba Mahiroi Singda Security Force Singna Tear Gas, Mog Bomb, Life Round Kaya Kapsinduna Astokapan Nang Laba Mahiroi Sing, Laing Bagi Tabapum Namak Lengakna Pugatabani Amadi, Irang Asida Toklapa Afafatagi Tekchak Pumba Security Advisor Kuldip Singna Pugatabani Haina, Universal Mothers Organization UMO na Haikre, Wafamasi Lamfel Pata Labor UMO gi Office Tapangtoki Bapaugi Mifam Amada, Organization Asigi President Warangtem Sorozidina Fongtoki Bani, Magna Hai, Lakidraba Angang Ani Adugi Photo Sing Amadi, Kuki militant Singna Tamtina Od Naiduna Mihatina Hatok Piki Basida, Jai Noriba Angang Singi Tamoida Kanana, Kangba Ngamgadoribano.
kanana khangba ngamgadoribano tungi yumbi oirakadoriba mahairoi kayana chief minister gi banglo tamna asingba achumba well fanganbiu haina peace mass lakpada karigi tear gas smoke bomb rubber bullet khakta natana chara maru kapibano asigumba ka henba thawong satharakpa tarabadi ima singna khangduna leiba ngamloi mairoi singda ka henba thawong sathariba rapid action force ase numit tarani gi manungda manipur thadokhigadabani haike amaromda india gi prime minister narendra modi na beti bachao beti parao haina malem sin thungna lauraga chahi nauriba mairoi singda onsinduna nomai kapsiliba asina karamba lono ekno haiba mama sing amadi miyamda khanghallo chatharagliba thawong asidi terrorist ki thawong ni haibada haiman bathokloi sapu karaga kwakna haraunaba irecha singna sinbirakano ekoi masel langi lalong masak khangna lanthengmina si haina makatana fongdoki nahan makhaidi net thingubana maramokana net hangpai janjada virus chalakpana maramokana khamba ngamdraba adugumba paja miyam amri chhatra chhatrini thamoida phawrakpa khamba ngamgidaba asekanana thonbano hairadi Mr. Quintal Kudip Singha na thoaliba thogdo asigi matangdani mana thonbani mana daita ponmang pugadawni maramdi karina haida tang tarukta thokiba adugumba do CBI da sinare hairaga CBI na ngasi bawo lokhatana unkari tawdana namchilaga thamamba haibase daita simahana lokham thoi haibase Mr. Kudip Singha na lokham thoi haibase hainini haugiba numit nini asida phoiba chhatra mahiroi singi thogdo ase khangba ngamdraba chumnatagi adugumba chhatra ani harpadugi achumba waen bichar puthokpiu haiduna chief minister gi bangloda che pichinba chatpa chhatra singbu tamthina mapandai laiba hosina phuba chaiba amadi otpa naiba nipa singna bawlo chhatri singda phuba amadi state force su chhatra chhatri singna khut thaba haibase mama obisina su yengba ngamde ubasu ngamde khangbasu ngamde Youth of Manipur YOM gi miyut kun mangaga New Delhi da leriba MLS singa ngarang unakre hayeng amuk unanaba thorang tori hayeng MLS singa Youth of Manipur gi miyut singa unaba aduna aroiba oirakani amadi unaba asida Youth of Manipur na changsiliba irang yaudaba khongjang asigi maikai leplaba yai hari hayeng gi mifam ase chief minister amadi opposition congress gi miyut singsu yaugadaba oibana yamna maru oiba mifam amadi oirakani hari ningsing bayai Youth of Manipur gi miyut kun manga haukiba September kun humdoida New Delhi gi damak Imphal thadokuna chatkibani nupi kharasu yauba youth kunmanga asi railway station amadi lambigi sidaida natroga public avenue singda ahing yaraituna protest ama oina khongjang sangsilaklibani haukiba July 3 tagi thiva khangdana lerakiba mahairoi ani tera tongbom leikai dagi hizam linthoingambi amadi tagyal kolom leikai dagi fizam hemanjet kuki zo terrorist singna minungsi leitana tamthina hatok pikraba mahairoi anina ingna singna lairam lenda leirunaba kaisampa traffic point ta kaisampa ki akoibedal tariba miyoi kayana candle katun ikai khumnaba utkre haukiba July 3 tagi thiva khangdana lerakiba mahairoi ani fizam hemanjet amasung hizam linthoingambi bu faraba matung tamthina hatok pikibabu Delhi Mitai Coordinating Committee na yaningdaba fongdokre Delhi Mitai Coordinating Committee na thoklakpa cherol amada kulai paiba kuki singna fizam hemanjet amasung hizam linthoingambi anibu haukiba July 3 ta faraba matung kuki singna fizam hemanjet bu tamthina ollaba matung haukiba July 9 da amadi hizam linthoingambi buna tamthina ollaba matung nupi oibigi izat khongoi naraba matung July 13 da hatkiba oiramba yai haina panariba asida leikidraba mahairoi ani asiba haksang imung manung singda khutsin nanaba thivada kuki organization amadi miyoi amatana wa ama fawangangtana tumina lesinduna cooperation pidaba asi laibak thibani loinana mahairoi ani asi hatkibada chenaba miyoi sing cherak piu hajana mahairoi singda peace mars ama chatpada security force singna chathakiba tamthiraba thawong ase yaningdaba fongdorakle miat pasing athubada cherak piu haina taksilakle ngarang Punjab ki City University da tamliba Manipur gi amadi atopa state sing amadi country singi mahairoi singla linthoingambi amadi hemanji ki mihat asibu yaningdaba fongtokpaga oina khongchet chatuna awawa fongtokpagi thoram ama pangthokre mihat asida cheneriba criminal singbu logi oiba matik chaba serak piu Manipur da athuba matamda ingtapa tangdu leitaba puraknaba honabiu amasung Manipur dagi Assam Rifles lokthokko haiba kholau kaya lautuna khongchet chatki awaba fongtokpagi thoram aduda saruk yakiba mahairoi singna minute ani tumina leiduna nuaitaba fongtokki 2 students were abducted from their house and they were brutally killed and
Their photos of dead bodies were surfaced on the internet last week. What were they doing the past 3 months? Till now, they cannot find the victims of the killer of 2 students. And like the government is not taking any actions about this till now, and even they were not taking from the beginning onwards. Now there is no humanity in the place there. Last day, on 27th of September, the students were holding a protest. It was a peaceful relay over there. And the Assam Rifles and all the RFS, the people were attacking the students. They were firing tear gas. Even they used shotgun to injure the people. And many of the students were they were injured very heavily. Tang home dagi Manipur da hore be irang sing asi thamanga phanga ture September thalora kador bani adu bokoi mapan da leba students sing so haina hai bawani rent ki fees pi boy gira hostel ki fees pi boy gira yum ni ki paisa tharpa madam da khoi su yam na wai Manipur government da leba MLA mayam sinis kaim na sangbi benate adu ki masak mapan oi gira Manipur da leba gira satra mayam hose Manipur da khoi ki peso oi gira khoi ki sister brother mayam ama lei moi so larik tamba phangdana ada yam wana yeli si chatna irang si support tawdana lei ne Cookie Manipur Diaspora Association Chandigarh amasung Manipur Students Association Chandigarh na sinjuna kuki khulai paiba singna mihathina hatokpi khraba hizam linthoingambi amadi fizam hemanjit ki justice fangnaba amadi Manipur da tangdu leitaba ingtapa hanjilakna bangarang numidang wairam Chandigarh ki Student Center Punjab University da silent candle light visual ama pangthokre thoram aduda Chandigarh ta leiba Manipuri sing amadi Mairoi singna saruk yaki amadi Manipur gi irang asida thawai thakraba singdasu ikai khumnaba utuna minute ani tumina lefki Manipur Students Union Phagwara na sinjuna haukiba yumsakaisa numit ki numidangda Zalandar Phagwara da leiba Mairoi sing amadi Maitai sing pun sinjuna kugi khulai paiba singna mihathina hatpi khraba chahi nauriba Mairoi ani linthoingambi amadi himanjit ki mihatpu yaningdaba phongdoktuna silent candle thanduna light khurumbagi thoram ama pangthokbaga loinina miat asigi matangda lanjadraba Mairoi ani gi achamba phanghanaba demand tawbaga loinina irang asida thawaina pontha pi khraba lanjadraba thawai singda ikai khumnaba uttuna Mapugi tampakta ingna singna lainaba minute ani tumina lefki demanding justice for the 2 departed souls Hemanjit and Linthoingambi. They were kidnapped and abducted from Imphal areas, to the Kuki dominated areas on 6th of July, but their bodies are not recovered yet. And there was an internet ban in Manipur, and as soon as the internet ban was lifted, through the social media platforms, it was circulated and the news has surfaced that they were tremendously tortured and killed mercilessly in their territories. July gitang tarukta angang singasi kidnap tawbikre phabikre adubu September gitang kun mangada makhoi gi asi bhakchang asi social media da thadupire ngasi phawbada hakchang sing asi phangbangamdi adubu ngasi phawda lengangna karimda tawbidri base karigino akhoi chatra khoi na ngasi phawbada sukyam saubiri sina di lengak singna kaiduba ki tawdribano haiba wahang asi hangjagi Writers Association Kaksing na sinduna miyam gi luchingba hizam irawat ki chama kuntaret surakba mapok numit thoram ngase Kaksing chumnang lekai da leiba representative of 𝐿𝐻 auditorium da pangthokre thoram aduda hizam irawat ki photo amadi hauzik Manipur da thokliba kangnuf ani gi lanfam da imalewak Manipur gi damak thawaina pontha pikraba athoba singi mafam da haikat lekat tamduna ikai khumna ba utke association asigi secretary Birmangal Moirangthem yauna akhang ahi kayana lusingba asigi punsi amadi maagna tawramba thavak singi matangda wangaki thoramgi sarkama oina aibi kayana saruk yaduna leibak ningba sereng saidinaba amasu pangthoki Irawat Celebration Committee gi lamsing makada Hairok Local CPI na sinduna ngarang lamyanba Irawat ki chama kuntaret suba mapo kumon ningsing tharam Hairok Part 1 Haitupokpi ki
Mipun Sangda Ching Lem na Pangtokre, Thoram Adu Irawat Celebration Committee na Manipur ki Apunba Saktam Ngakminasi Haiba Wakalonda, Tabum Ama Chubna Lamyan ba Irawat ki Mapok Kumon Thoram Pangtokpagi Manung Chenna Pangtokibane. Lamyan ba Irawat ki life size photo da Miyam na Hekel Lekat Tamduna Haudo ki ba Thoram Aduda, CPI Manipur State ki Secretary Al Toiren, CPI Herok Local Council ki Luchingba and Lokendro, All Manipur Nupi Maruf ki Luchingbi S Sorosani na Chingba Luchingba Singna President Member Singoina Sergyaki. Lakliba October amadagi plastic ki carry bag amadi liter mangagi makada leiba plastic ising bottle sing Regional Institute of Medical Sciences RIMS da yonba amadi season naba thingle hari RIMS ki media advisor and Philip na thadrok pacharol amada RIMS ki campus manung da plastic bottle amadi plastic bag season naraga mafam chadana hundok lamba asina Iram Nala Singh Funjindun Ising Ichau Tokale, Masina Haksang Sok Nabamachak Ama Oirakle, Maramasina, Rimski staff, Mahairoi, patient Amadi Miam na Mukhana season Naba Yaba, Bottle Singda Yumdag Ising Puduna Lakpi Yohaina Fondorakle, Rimski campus Manung da Hangliba Pharmacy, Canteen Amadi, Dukan Singda Liter Mangagi Ising Nataba Ate Atopa Plastic Polam Sing Yon Bada Ating Batamle, Rimski campus Manung da Ising Taknaba RO Kinduna Tamle, Rims Pu Plastic Free John Oinaba Honabada Miam Namating Pangbi Yohaina Su Fondorakle. Thawal District ki Khongzomda Nauna Hangba Dr. Pratita Charitable Hospital and Research Institute Koba Hospital among Ngase Regional Institute of Medical Sciences RIMS Impal ki Hanagi Director Professor Dr. 𝐶𝐞𝐻 Sinamna Sangakre Nungi Oiba Ngapigani Nungi Oiba Waral Piraduna Nauna Hangdogliba Hospital asigi Managing Director Monica Moirangthemna haikibada Laikhidrabi Mahaki Apokpi Dr. Pratita na Pamzaramba Manglan adu ngasi Mahaki Apokpi gi mapok numit su oiba maramna numit asida hospital asi inauguration tawduna miyamgi mating pangba ngamdaba honazabani haiki Asi hospital gi sabagi sisu maman hek lagi dagi mana pamzaramba do koina khudoloina mayam da thokjagi habagi wakal wanda tawzakibane koina kashnam hena hayu khotpadina te do mayam gi support gi hena yamna chawkat hospital ma oiba phangbazu oizage aduga ngasi oina di hakoi hospital hojik tawri base just 30 bed hospital ne hai tar aduga mayam gi thongkat thawzal gi adagi hena chawna tawga ngamasu oizage Athoiba Mitungi Waral Piroduna RIMS ke retired director Professor Dr. 𝐶𝐞𝐻 na haikibada Hauzik Matamdadi Mamangai Adumna Anaba Asokpa Singh Puraklaga Hidak Piraga Chatkibagi Matamdu Natre Hospital Asidi Mi Kudimak Karam Tawna Masa Fana Lehensige Hospital da Laktanaba Karam na Honasige Haina Kanaraba Matamni haiki Matamdadi Nahawaii Anaba Sokapan Poraga Natraga Naraga Lakanda Hidak Piraga Painkiller Antibiotics Tonic Nasing Makra Piraga Sakibatu Matam Natre Hospital City Mi Si Masa Pana Kamai Leisige Laktaraba Kamai Honda Sige Aduga Aigi Sada Aigi Manganambi Dr. Adimana Panbiramba Lifestyle Related Diseases Sagi Sahizi Chronologically Yamacharasu Nahao in a Labang Naba Shumato Busi Yam Sanere Aigi Soyakam Kailay Aigi Wet Helabra Aigi Manung Diauri Aigi quality, quantity, aduga topa component mayam se thai phate yeng thokwa kai su hospital amagi mathau oirabane duna praja singna hospital sibu ubi bada ai kokchiaga lahau toraga horen leina amana narakanda nung leiraga natragana angam pumda den chatki hana khanbi da baksang phana leina ba angam de huna han bauki aduga bomoina unaba tobiu Haukiba Sagosen Amasung Yumsakaisa Numit Anigi Marakta, State Asida Mafam Karada Miam Tolaktuna Kongzang Sangsin Balekibana, Jarang Nabakara Toglabaso Police Nakan by Section Tarang Lokaki Haina, Ngarang Numidang Ating Bada Police Control Room the Gitadro Bachero Lamana Hirakli, Security Force Signal Losing Loya Amadi Irang Toglapa Yaba Mafam Singda Maroina, Vestupur Amadi Chorchanpur District Mafam Kayada Thiva Humaki Tabak Chataki, Ngarang Police Headquarter Dag Central Armed Police Force na Lamdamasi, Law and Order Gifibam Fataba Asigi Matangda. Mifom ama pangtungtuna kanakre Laibak tiba taudok amada mahairoi amadi security forcing asokapan yaukiba adugi matangda su wari sanaraduna security forcing na irang laksin ba matamda miyam da maru oina mahairoi singda ahenba forces na da ba haiba wafam sing yanaki loina na lamdam asida tangdu leita ba purang na ba amadi mahusagi punsida hanjel hanaba law enforcement agency singi mating pangbiu haina appeal tawraduna irang asigi kudong chabal lawrakpa masakhang da ba miyoi singdi chapchana thengnagani hari national highway number contractor amasung national highway number anida
nongmada sangdraba yadraba polam sing putorakpa gari sani hufumapan amasung chama marifudra mapan akanba security ke section tharangal loidina irang thoklakpa yaba mafam singda security thamduna gari sing apanba yauduna chadhannaba honari hari manipur gi ching amasung tamgi tongan tongan ba district singda checkpoint chama kuntra mathoi thambaga loidina State asagi tongan ba district singda thokiba thaudok singda chenaba mioi listing amaga chamanga kuntaruk rong police na detain tawki hari Alto amaga gari macha amaga thomsin nabada gari macha da tonglakpa nupa ama aruba film da rims ki ICU da laikanakre thaudok adu ngarang nungtil pung mari yuga minute kun taba adwai da thokibani soklaba mioi adu thangmaiban polem lekai digi mainam narzit kawi hari gari macha thaurak liba aduna uripok basaspati lekai digi khelemba thongamni makhoi animak haingang digi mamanabagi gari waiduna pukibani hari alto car thaurak liba nupi ani adudi masak maming khangbang amdri loina lamfel police ki team ama laktuna gari animak lokhatkre ngasi taret khul lamlong ahum fangba women association senduna hanani sa thingbagi ho thau pubiramba lekhitaba ima event singi mafamda haikat lekat tambagi thoram ama taret khul bazar board ta pangthokre haina association asigi president tamu devi na thokwa cherol amada khangalakle loina handakta mahairoi anibu tamthina hatok pikhiba asigi achumba puthok piu miat Father Chap Chaba Cherak Piu Lorina Karigumba Lengana Tawaidabadi, Manipur gi Mera Paibi CSO Amadi Civil Society Singapore Laga Akanba Khongzang, Jangsinaba Sem Saba Lori Haina Cherol Asina Pongdorakli. Arabidam Reba Pau Amona Pizari. Pung ni funipan ni manung da mahairoi aniki asiba haksang sinadraba amadi miat pasing fadun akan ba thavak lokhatraba di miyam gi lup singalonina akan ba khongjang sangsilagani haina JSC against the brutal killing of 2 students Fizam Hemanjit and Luang Bi Lintoingabi Hizam Baiku ki militan na Phongdokre Pali belengak asigi kari aronba leibadagi asuk yamna solibanu haina Research Scholars Forum DM University na hanglakli Mahairoi ani harpada chenaba terrorist sing athuba matamda fau asiba haksang sing imung manungda sinau haina pak sana wakan mi fam chathakre North East window na sandok sari banumidang gi pau matang sidaloi jari mieng tabri ba singbu amuka hanna chan mabam na khurumjari